1. WAKHAL LOUSING YouTube channel bu yengbiriba amadi tabiriba khwai pumnamapu ahanba maktada ikai khumnaba uchari loina na WAKHAL LOUSING YouTube channel gi maikaidagi ngasisu wari singbu laktagi top laba magul leiraba wari macha makak khudol tamjari khungang amada makhut masa yamna haiba nungi mitam saba nupa ama leirami mahakna saba mitam ase hek yengbada yamna fazaba mayamna yamna pamnaba ama oirami mahaki sinpham mitam saba asina magi imung manungi awat apa pumba purami amadi masina sendal lambi ama oiduna hinglami mahaki amata pokjaba macha nupa ama su leirami piklingaidagi hauna mapana tawriba sinpham aduda mahaksu yaurami matamgi matung ina chahi khara haukraba tungda macha nupa adusu pungkak chawraklami mahakna pungkak chawrakpa matamda mapana sariba mitam aduda mahaksu yauksalami macha nupana pukning changna phajana mitam sabadu ubada mapasu asuki matik haraujarami adubu macha nupana sarakliba mitam adu karida soikhigedagi haina yamna kupna yenglaba tungda mapaduna machada asumna hairami ibagi bungo nangna sariba mitam ase yamna phajai adubu mathangi mitam saba matamdadi sidagi hena pukning changna sau mapaduna mathangi mitam saba matamda pukning changna sau hairakpagi matung ina macha nupadusu mathangi mitam saba matamda pukning changna khutnana yamna fazana karida soikhigedagi haibagi matagumna yamna cheksinna sarami mapana karida soikhigedagi haina cheksinna yengsinjabaduna maram oiraga macha nupaduna sarakliba mitamdo nongmagi fazaba khut nanba mina pamba hengalaklammi mapana saba mitamdi hannagi mamanda adumak yolami adubu macha nupana sarakpa mitamdi mina pamba hengalakpagi matung inna mamalsu mapadagi henna yonduna sendongsu mapadagi henna yamna phanglami mapana saba mitamdagi macha nupaduna saba mitamna mamal henjarabasu mina pamba dimal leibadi macha nupaduna sabaduna helami macha nupana sariba mitam adu nongmagi mina pamba hengatlaklabasu mapadunadi macha duna sarakliba mitam adu karida soikhigedage haina yengsinbadi lepamde kupna yengsilaba tungda mathang saba mitamdadi sidagi hena pukning changna cheksinna saba tamu haina macha nupaduda hairami macha nupadusu mapana hairibagi matung ina mahaksu mathangi mitam saba matamda sidagi hena pukning changna cheksinna sarami matam khara hokraba tungda mapadunadi machana sarakpa mitam khuding hana gumna mathang sarakpa matamdadi sidagi hena pukning changna cheksinna saw adum hairami adubu nongbadi macha nupaduna asumna khumlammi pabung haujikti aina sariba mitam ase mina yamna pamnarabanina makha tana pabunggi wa tarubagi mathau tadre pabungna haibiriba maong sidi pabungse yamna afauba mina yamna pamnaba kalakar amagi maongdani karigumba pabungse yamna haiba kalakar ama oiramlabadi kaidaunungda pabungna sariba mitam adu hanagi mamanda yolamloi macha nupagi pakhom adu taraba tungda numittudagi macha nupana sarakpa mitam khudingda amuk hanna mapana yengsinkhidre matam kharadi macha nupa adu posit phana yamna haraungna leirami matam khara haukraba tungdadi macha nupana sariba mitam adu nongmagi mayamna pamnarambadu hantharaklami masina maram oiraga mina pamba hantharaklabanina potsitsu hantharaklami karidagi kamdauna mahakna sariba mitam adu mina pamba hantharaklibano haibadu khanglamde nongmagi asum posit hantarakpadagi wafam punamakse mapara tamlammi macha nupaduna hanglakliba wahang adu nongma natraga nongmadi macha nupaduna soidana hanglakani haina khangbagi matagumna yamna ingna tapna nokmi tawraga mapaduna asumna pakhom pirai khangi nangonda thokliba thodok asi aingondasu hana thokraba thodok amani mapagi pakhom adu taraba tungda macha nupaduna amuk hairaklammi
Aduga karigi pabungna ingonda haibidribano. Wahang adu taraba tungda mapaduna machanupada yenglaga asumna khumlai. Nangdi aina matamduda haibada laukhidaba natra. Aisu khangi aina sariba mitamdagi nangna saba mitamna hena fazai mayamna pamba heli haibase. Matamduda nangna sarakpa mitam khudingda aina mathang sabada shidagi hena kharaga hena cheksinna saw haikibaduna maram oiraga nahakna sariba mitamduda nasana 65 oidabadagi mathang saba matamda phajana cheksinna khutnana nasana nasabu improve tawnaba hotnaki. Adubu nangna sariba mitam aduda perfect oire haina khanjakhiba numitudagi makha tana nang improve tawnaba hotnakidre. Nasana nasagi thabakta 65 oire haina khanjakhrabanina mina nangondagi asa tawrambadi anauba makhal kayagi nangi khutsa haiba haithoi singthoiba aduni mina pamnarambadi. Mapagi pakhom adu taraba tungda ngaihak tuminna khantaraba tungda asumna amuk mapada tapna hanglaklami. Pabung adudi hauji ai kari tawba tai. Mapana wahai pareng amakhak oina asumna pakhom piraklami. An 65 oiba tamo. Nangna tawriba thaba adu mathangdadi shidagi hena fajana tawge haina khanba tamo. Masini aina nangonda haigada wafam haibabu. Masi matam pumbada nahakna illaga chatpa ngamlabadi tungi punsidasu mai pakpa mithoi mihenba soidana oiba ngamgani. Steve Jobs na haibiramba wafam ama ai mayangi mahomna thamjage. Stay hungry, stay foolish. Mathakta liriba wari macha asiga chanaba pauro ama anida ai mayangi mahomna thamjage. Watona wanglaga kwakna phamdi I thawandon chafubu kainaba yaibra hainaribaduni. Ahal Laman haiba wa kaidonungda Hiktokpa Touganu. Karigumba ngasigi video asina mayamda Kannaba lauksinba yaba wakhal lausing phangba ngamlabadi video asibu adongi imung manung amadi marung mapangsingda video asi soidana share tawbiyu. Ngasigidi matang swaida loisinjarage mathangi nomaijing numittasu mayamda wakhal lausing oiba yaba video ama amuk puduna laksage. Two, one. Aikhoi mayamna khangnaraba wafam amani mobile na aikhoi gi punsibu matau karamna control tawraga thambage amadi mobile na aikhoi gi matamsu manghan batanatana mobile ka hena sijinnabasina aikhoi gi budhi loksingsu tapna tapna mangthahalli amasung ningsingbagi saktisu hanthahalai. Mobile sijinnabagi amangba singse aikhoina khangna khangna thadokpadi ngamde. Haujikti chakholakpagi matung ina mobile sijinnabagi changse nongma nongmagi hengkalakli. Aikhoigi thabak ayamba mobile da loina pangthoklakli. Maram asina aikhoigi punsida mobile se changdraba yadraba posak amagumna longnarakli. Aikhoina sijinnariba mobile se supnatagi 30% khaktani niyom chumna Kannaba hiramlomda sijinnariba se. Lemhoriba 70% amadi aikhoina atopa hiramsingda sijinnaduna matam manghalli. Video asi loiba phawba mityeng tabiyu maramdi video asi yenglaba tungda nangi mobile na nahakpu control tawduna thamlambado madugi mahutta nangna oina nangi mobile do nahaki control makhada soidana thambang ngamgani. Marup sing mobile sijinnabase problem karisu leite Kannaba hiramlomda sijinnarabadi nangondasu asumna thoklamba yai. Karigumba matamda thabak ama tauge khanduna mobile screen on tauraba matungda tauge khalamba thabak adu taubagi mahutta atopa thabak amada oina mai onsinduna laikhiba. Minute kun kuntradi atopa hiramda sijinnaduna matam manghallaba matung phawba nangna tauge khanba thabak adu kaukthokduna laikhiba. Karidagi nahakna phone adu paikhibano
ꯀꯔꯤꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯑꯗꯨ ꯌꯦꯡꯈꯤꯕꯅꯣ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯈꯤꯕ? ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝ, ꯌꯨꯖꯔ ꯏꯟꯇꯔꯐꯦꯁꯁꯦ ꯅꯪꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ ꯂꯨꯞꯇꯨꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯅꯕꯒꯤ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯏ꯫ ꯗꯤꯖꯤꯇꯦꯜ ꯀꯝꯄꯅꯤꯁꯤꯡꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯣꯕꯥꯏꯜ ꯄꯥꯏꯅꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯨꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯍꯣꯠꯅꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯅꯍꯥꯛꯅ ꯑꯂꯥꯔꯝ ꯊꯝꯒꯦ ꯈꯟꯗꯨꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯐꯦꯁꯕꯨꯛꯇ ꯀꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯦꯛ ꯇꯧꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯆꯦꯛ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯔꯤꯉꯩ, ꯀꯃꯦꯟ ꯍꯟꯇꯣꯛ ꯍꯟꯖꯤꯟ ꯇꯧꯔꯤꯉꯩ ꯃꯤꯅꯤꯠ 35 ꯀꯨꯟꯗꯤ ꯑꯁꯨꯝ ꯍꯧꯈꯤꯒꯅꯤ꯫ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯆꯦꯛ ꯇꯧꯕ ꯑꯃꯨꯛ ꯆꯪꯕꯗ ꯃꯤꯅꯤꯠ 5 ꯑꯃ 10 ꯑꯃ ꯑꯗꯨꯝ ꯍꯧꯈꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ WhatsAppꯇꯁꯨ ꯃꯌꯥꯝꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯐ ꯍꯦꯛ ꯊꯝꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯃꯁꯤ ꯐꯥꯎꯍꯜꯂꯛꯂꯤꯕꯁꯤꯡꯁꯦ ꯃꯣꯕꯥꯏꯜꯅ ꯅꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕꯒꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯄꯥꯟ ꯊꯣꯛꯂꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯒꯦꯝꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯣꯏꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯃꯦꯁꯦꯖꯇ, ꯀꯣꯜꯗ ꯂꯣꯏꯅ ꯍꯥꯏꯅꯔꯦ꯫ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯁꯤꯅ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇꯕ, ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯍꯛꯆꯥꯡ ꯀꯌꯥꯠ ꯀꯌꯥꯗꯁꯨ ꯁꯣꯛꯍꯜꯂꯤ꯫ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯅꯈꯣꯏꯁꯨ ꯗꯤꯖꯤꯇꯦꯜ ꯀꯝꯄꯅꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯎ, ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯑꯣꯐ ꯊꯝꯖꯤꯜꯂꯨ꯫ ꯃꯔꯝꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯅꯪꯕꯨ ꯍꯦꯟꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ? ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯒꯨꯒꯜꯗ ꯆꯪꯗꯨꯅ ꯋꯥꯔꯗ ꯃꯤꯅꯤꯡꯕꯨ ꯌꯦꯡꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯒꯗꯕꯕꯨ ꯑꯣꯏꯔꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯑꯣꯟ ꯇꯧꯕꯤꯌꯨ꯫ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯕꯥꯏꯜꯗꯨ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯃꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯣꯕꯥꯏꯜꯕꯨ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯑꯃꯗꯤ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯃꯣꯕꯥꯏꯜꯕꯨ ꯅꯅꯥꯛꯇ ꯊꯝꯃꯒ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯎ꯫ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯐꯕ ꯍꯤꯔꯝꯂꯣꯝꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕꯁꯤꯡ ꯈꯪꯅꯕ ꯍꯣꯠꯅꯕꯗ, ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ, ꯃꯣꯇꯤꯚꯦꯁꯟ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯟꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨ ꯍꯣꯡꯗꯣꯛꯎ꯫ ꯍꯣꯡꯗꯣꯛꯂꯕ ꯇꯨꯡꯗ ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯪꯖꯔꯛꯀꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯇꯝꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ PUBG, ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ, ꯐꯦꯁꯕꯨꯛ, WhatsApp ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯆꯤꯡꯕꯗ ꯑꯦꯗꯤꯛ ꯆꯨꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯗꯤꯖꯤꯇꯦꯜ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯧ꯫ ꯃꯣꯕꯥꯏꯜꯅ ꯅꯪꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯅꯍꯥꯟꯒꯩ ꯊꯝꯂꯝꯕ ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯅꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯧ꯫ 3, 2, 1. ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫
WAKHAL LOUSING YouTube channel gi video asina ahanba oina yengbiba oirabadi WAKHAL LOUSING YouTube channel asibu subscribe tawbiyu loina loina na mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu Mask Sudoktana Kuina Sijinnabana Khanao naba thokhalli COVID-19 dagi ngakthoknaba yamna toina khutsa hamtokpa gumna nungtigi sijinnariba face mask asisu ising asaba amasung sarapna sudok chamthokadabani nongmagi sijinnaba loiraba matungda face mask adu sudok chamthoklaga amuk hanna uptringaida nungsada kanghanbigadabani face mask upsindringaida amasung lakthoktringaida khutsa ningthina hamtokpigadabani khutsa ningthina hamtoktringai mask ta pairoidabani haina doctor singna pirakpa report ta yumpham oiraga Times of India na report tawri coronavirus laina dagi ngakthoknaba face mask asi khwaidagi hena phaba ama oina sijinnari face mask sijinnabana nungsitta yauriba virus sing adu respiratory tract singda changchinduna laina asi nahanbadagi thingba ngamli tongan study gi matung inna mask sijinnabana laina asi nahanbadagi chada yangkhaidi thingba ngami masina mipum khudingmak yumdagi mapan thokpa matamda face mask upnaba khanghalibani adubu miyoi kaya amadi face mask matam sangna uppa asida Khanao naba Hainadaba amasung anokna chingbada manin kakatuna maksille haibagi complaint kaya leiri maram aduna aikhoina khutsa toina hamtokpa gumna matamgi oina firol sing amasung atai polam sing su jamduna taruna thamma mathau tai COVID-19 gi laichat matam asida face mask uppa haibasina isa khakta natana akoibada leiba mi singdasu mahiktagi ngakthokduna yamna kanaba pi virus khajikhak lisilakpa tarabasu maduna thina nahanba ngamde haina study singna phongdokhre novel coronavirus amasung atai mahik matangi matangda study kaya chathabada mask uppa asina anaba mi amadagi atopa amada sandokpa thingba ngami haina khangba ngamle novel coronavirus amasung atai mahik matangi matangda study kaya chathabada mask uppa asina anaba mi amadagi atopa amada sandokpada thingba ngami haiba khangba ngamle virus asi anaba mi amana hakthi khanba lok khuba natraga wa ngangbada paithorakpani masida paithorakpa particle ayambadi surgical mask natraga chumnagi phigi mask na ngakthokpa ngami mask uplabasu virus khara makhaidi changlakpa yai adubu virus khajikhak changlakpa matamdadi matamduda mi amabu nahanba ngamde haina University of California San Francisco gi virus expert oibiribi Dr. Monica Gandhina phongdokhre germs amasung bacteria sing changba thingnabagi damak yamna toina mask sing adu sudok chamthokpa mathau tai bacteria virus amasung uful waifulna Khanao nabagi maram oi asigumba kaya asi maru oina matam sangna mask sing sijinnaraga sudok chamthoktabanasu maru oiba maram ama oiri mask ta pakpa phatta hauti kaya sor honbada yaukhiduna Khanao naba allergic amadi Khanao mareng tawbana chingba kaya thokhalli miyoi ayamana mask sijinnaba matamda atopa sing mayek sengna tanaba wa launa ngangbana Khanao gi mathau ka hena tawhanduna Khanao da anaba amasung nungaitaba kaya thokhalli maram aduna aikhoina toina khutsa hambagumna aikhoina sijinnariba face mask sing asisu nongmagi sijinnaba loiraba matungda phajana sudok chamthoklaga kanghanbigadabani masina aikhoina sijinnariba face mask sing asidagi matam sangna sudok chamthoktana sijinnabadagi tholakpa laina layong kayadagi ngakthokpada mateng oigani maram aduna mipum khudingmakna tangai fadana face mask sing asi sindok sinjin tawnabagi damak ani dagi tadana sijinnabigadabani WAKHAL LOUSING YouTube channel gi video asina ahanbo oina yengbiba oirabadi WAKHAL LOUSING YouTube channel bu subscribe tawbiyu loina na mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu ngasi gi video asida lausinba yaba WAKHAL LOUSING phangba ngamlabadi video asibu adomgi imung manung amadi maruk mapangsingda share tawbiyu ngasi gi di matang swaida loisinjarage mathangi nomaijingdasu WAKHAL LOUSING YouTube channel na mayamda WAKHAL LOUSING piba ngamba video amamuk khudol tamjage
4, 3, 2, 1. Wakhal Lousing YouTube channel bu yengbiriba amadi tabiriba khwai punamapu ahanba maktada Wakhal Lousing YouTube channel gi maikaidagi ikoknona ikai khumnabu uchari brain gi Mathoubu Manghalliba Phattraba Heinabi Khara brain haibasi miyoibagi hakchangda yauriba tongan tonganba kayat singi marakta yamna chauba amadi complex oiba kayat amani masi synapses kowa nervous billion chamana trillion lak punsilaba matungda mathau tauribani brain na amuktada thabak mayam ama tauba ngami masi brain gi khwaidagi mamang ithang thangba kurban layer amana thohanbani brain na achauba computer amagumna mathau tawi mahaki thabak taubagi kanglon asi hakchang amasung sense dagi phanglakpa ithil adubu amuk hakchang da halanduna tawi adum oinamak brain na machine amadagi hena thabak tauba ngamba heli maramdi miyoibana khalliba amadi phawriba emotion pumba brain ga loinana khalliba ngaktani amasung masina human intelligence gi horophongi maru oiribani brain gi arumba asi chaurakna 1.5 kg rom oi masi mapan thongdagi yengba matamda kupsinba amadi nunggumba achauba walnut amagi saktam mali brain gi tissue asi nervous cell billion chamana tissue sembada tengbangba cell trillion amarongi matengna sem sabani brain asi miyoibagi kayat singi manungda khwaidagi maru oiba kayat amani masina miyoi amagi mawong matau sajatli chatna chingba punamak lepkadoribani masigi mathakta masigi matengna miyoi aduna wakhal khanba aramba phawbana chingba miyoi amada phawba ithil pumba phawhallibani masigi mathakta miyoi amagi brain gi apha phatagi matengna mi adugi thaksu leplibani miyoiba amagi brain asi hongba nai miyoibagi brain asi miyoi aduna chariba chinjak mana lairiba khunai haibadi mana lairiba akoibana chingba amasung miyoi adugi punsi marel gasu yamna mari leinai phanamak brain phaba mi oiduna su mahakna phattaba chinjak adum leptana charaba natraga mahakna lairiba khunai adu yamna phattraba natraga mahakna leliba punsi marel adu ningba kaiba mateng pangbinaba mi amatta yaudra mahakpu angauba natraga apangba adum tahanbirabadi mahak adu miyamga mimanadaba misak ama oirakpa yabagi oithokpa chauna lei miyoiba amana miyoiba ama oina hingbada khwaidagi maru oiriba hakchangi kayat asibu aikhoi miyoibagi phattraba hainabi kayana masigi mathoubu hanthahalli hairiba phattraba hainabi sing adu kari karino haibadu aikhoi khudingmangna khangjinbada kanagani khanduna Wakhal Lousing YouTube channel gi maikaidagi mayangi mafamda thamjari Karigumba Wakhal Lousing YouTube channel gi video asina ahanbu oina yengbibo oirabadi Wakhal Lousing YouTube channel asibu subscribe tawbiyu loina loinana mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu ahanbada tumbagi chang watpa miyoi bagi punsigi tangkak tangkak ki matung inna nongmagi manungda tumgadaba punsigi chang asi tongan tongan na leijari haiba chang asi nong phadok thugaiba natana toina thugaiba tarabadi adugumba miyoi adugi brain da asoiba akaiba lai masidagi dementia amadi alzheimer su narakpa yai asigumbagi awaba asi mayoknarabadi yu thakpa cha amasung coffee ka hena thakpa amadi nungthilgi matamda electronic ki polamsing sijinnabagi chang hanthabiyu aduga nungdangi tumbagi matam amasu naibiyu ani subada mathanta naitom leibagi chang wangba miyoiba asi khunaiga totna tinaraga leigadabani masi haiduna su Facebook ta online da leiduna marup singa chat taunaduna wari sanaba adudi natte miyoi amana mahaka khara hena tona tinaba miyoi kharaga unaduna kana kanaraba wari watai kaya sanagadabani asumna tawbirabadi brain gi mathauda Kannaba lakani brain gi mathau hanthaba amadi alzheimer na chingba nabagi changsu hantharakani masi nataduna mathanta naitom leibagi chang wanglabadi adugumba misak adugi brain gi khongchatta ahongba laktuna normal people amaga manadaba soidana oirakani aduga
nahakna naitom tabagi wakhal asi khalaklabadi khudakta nahakki namanaba amagi manakta chatpiyu natraga karigumba masana ama sananaba hotnagadabani. Ahum subada junk food marang kaina chaba. Brain gi saruk kharadi iba paba khangba ningsingba amasung haksang phana laihanbaga mari lainai. Miyoibana potato chip, soft drink na chingba junk food pu aikhoi gi tangai phadraba chinjak oina sijinnabana hairiba brain gi mathau asi hanthahalli. Mari subada headphone kuina sijinnaba. Karigumba nahakna volume kanna laikhatlaga headphone adu minute 30 rom leptana tarabadi maduna nahakki brain gi mathauda thinthahalli haibasi nahak khangbra. Hana khanglamdrabasu ngasidagi khangjinbiyu. Asumna toina tauba asina nahakki brain da khudongthiba lakpada natana alzheimer gi khudongthibasu lakpa yai. Masi nahakki brain gi tissue da akaiba lakpadagi thohallibani. Masidagi nahakki tabagi pangalsu hanthahalakani. Maram asina nahakna headphone sijinnage haiba tarabadi nahakki volume adu 50% gi changdagi kaidaunungda khak lekhatpiroidabani. Aduga headphone ka hena sijinnabagi Heinabi adu ngasidagi thadokpiyu. Manga subada mapung phana chathoktaba. Karigumba nahakna chang naina chathoktaba haibadi exercise tawdrabadi nahak dementia narakpa yabagi oithokpa yana lei. Masida natana diabetes thamoi gi laina blood pressure na chingba laina kaya naraknabagi achauba maram amasu oirakpa yai. Aduga hairiba sing asi alzheimer ga mari lainarakpasu yai. Maram asina nahakna marathon mak chendrabasu numit humni gi manungda pungkhai amarongi changdi chatpa khotpagi thabak soidana tawbigadabani. Taruk subada maikhu sijinnaba. Maikhu sijinnabana nahakki brain da sogalakpa amadi akaiba lakhannabagi maram ama oihalli. Aduga maikhu sijinnaba haiba asina hakchangda kanaba karigumba amatta leite haibasi ningsingbiyu. Masi sijinnabana henadum dementia alzheimer nahallakpa yabagi oithokpa changsu wangna lei. Masina thamoigi laina diabetes, stroke amasung blood pressure wangbagi anabasu lakhanba yai. Taret subada ka hena chaba. Karigumba nangna chaba matamda ka hena chariba aduna brain da kanaba oirabasu madugi kanafam adu phangba ngambadi lairadana hena mangningai oirakpagi machak ama ohelakpa yai. Masina maram oiraga wakhal khanba amasung ningsingba ngambagi pangal adu mayeng tahallai. Ka hena chabagi Heinabi asi matam sangna chathaduna laklabadi masina thamoigi laina diabetes amasung blood pressure wangbagi laina su lahallakpa yai. Hairiba sing asi brain ga mari lainaba alzheimer ga su mari lainaba laina ngaktani. Nipan subada amamada kuina laiba. Ka hena amamba marakta kuina laibagi Heinabi asi lairabadi madu thadokpinaba hotnabigadabani. Aduga kanagumbanasu asigumba mafamda lainaba hotnabiroidabani. Maramdi asigumba mafamda kuina laibagi chang wanglabadi maduna brain gi mathauda thinthahanbagi maram ama oirai haina hiram asigi matangda thijilliba singna phungdokli. Makhoina hiram asigi matangda makha tana thijin khomjimbagi phalna nungsa mangalna miyoibagi brain gi mathauda mateng pangi haina su khangba ngamki. Wakhal Lousing YouTube channel gi video asina ahanba oina yengbiba oirabadi Wakhal Lousing YouTube channel asibu subscribe tawbiyu loina mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu. Ngasigi di matang swaida loisinjarage mathangi nomaijing numitasu Wakhal Lousing piba ngamba video ama amuk Wakhal Lousing YouTube channel na mayangi mafamda khudol tamjage. Ngasigi di mayamdai kaina yathang nijari pinabirasi. Five, four, three, two, one.
share. Subscribe to my channel. And also press this bell icon. WAKHAL LOUSING YouTube channel bu yengbiriba amadi tabiriba khwai punamapu ahanba maktada WAKHAL LOUSING YouTube channel gi maikaidagi ikoknona ikai khumnaba uchari. WAKHAL LOUSING YouTube channel asigi Facebook page amadi Instagram da WAKHAL LOUSING oiba yaba wahi wata numit khudingi thagachari. Mayamna nungsibiduna support tawbiba oina like amadi follow tawbiyu. WAKHAL LOUSING YouTube channel asigi Facebook page amadi Instagram gi link description box ta hapsaramge. Mamal Ahongba Nupa sing Khaktana Nupi Singbu Uishittabani. Taibangpan asida Ishorna Nupa amasung Nupi haina miyoiba kauba jiba asi sembirami. Miyoiba Khaktana te sanga uchek waya punamaksu laba amom haina khaina thambirami. Pithribi lairiba nupa khudimak makhoigi Heinabi sajat lichat ayamba manai. Nupi singisu Heinabi sajat lichat manai. Asumna Manipur lairiba nupa sing mamangai matamda Ahal Laman lai guru punamapu kina lupna bebar laina chacharami. Makhoigi mache machal macha nupi punamapu kadaida karida soikhigedage haina cheksinna ngak senduna thamjarami. Nupi amana thengna mamna halakpada lambida nupa ama chatlambada akiba punama koktuna thawai chakthokjaba ngamami. Adubu ngasidi amamba athengbada nupi amana chatpada nupa thengnagani haina kinare. Masini haujikki Manipur tampaki maitai nupana lairiba akibagi masak oiraba saktamsi. Tasengna masagi magun yaujadaba ahongba nupa singna makhoidi yamna chaurabani khanjai. Adusu mamanaba maraktagi magi oiba matik magun tauba ngamba adu uthoknaba quality machet amata yaudabani makhoigi aphau areng sajaba asi nupi singi mafamda oirai. Makhoina khanjaba ama leijai adudi nupi singsi mapangan soli. Makhoigi amuktang ijat manghanbada loiraba punsini karisu tauba ngamloi. Masidagi nupi singbu makhoina yamna laina tuhatlibani. Aidi nupani karisu mangjade haibagi wakhalona churaba nupa singna nupigi mafamda tauningba taubadagi Manipur tampakta maruoina nupi singda chathaba crime kaya thoklibani. Rape tauramle hatlaga thamlamle haibana chingba mamangaida taramdaba thodok singna pik thallibase. Nupi haibasi mafam matam amattada mahakna mahakki darkar oiba chathok chasinda ningtamna ayet apan yaudana chachaba aduni nupigi ningtamba. Nupina numidang chatpa yade mapan thokpada phattaba phal phangani haibasi miyoiba ama oina nupigi secure right independent gi kari athra lairibage. Nupina numidang amamba athengbada natraga ayuk nungthilda mafam matam chadaba amada chatlambada hekta rape tauba pamliba sina takpadi maitai nupa kharadi rape ta ngauduna leire haibasini. Asigumba wakhalgi nupa singsi khwaidagi ahongba nupani. Yengbiyu malemda maming leiraba miyoi kaya khudam oina hairabada America gi president oiramba George Bush machanupi ngakta ani pokhi. Bill Gates machanupi ngakta ani poi. Barack Obama su machanupi ngakta ani poi. Russia gi president Vladimir Putin su machanupi ngakta poi. Sakti leirabi masak matau phajarabi Pakistan gi foreign minister oirambi Hinnarabani kher su machanupi ngakta ahumni. India gi ahanba prime minister Nehru su machanupi Indira Gandhi matomda poi. India gi prime minister oiramba Manmohan su machanupi ngakta ahum poi. America gi phawrabi actor Demi Moore su machanupi ngakta ahumni. Makhoising asi machanupi ngakta pokpa machanupa pokchadaba masak naiba malemgi miyoi ngaktani. Makhoina machanupa gi khetnaba thoina thamkhide. Machanupi haibasi makhoigi khwaidagi mamal yamlaba tungi generation ni haina khanjai. Adubu Manipur di kadai nupi ngakta poi haina yumgi nupasing amadi samasna su yamna wanai. Maduda kok thadaduna kari tausige haibasina makhoigi laining oinai. Machanupi ngakta pokpi mama oibisingnasu yum lepnaba machanupa amatang phangjanaba laitin khoiramduna yamna wana honajai. Masimakna nupa hairiba gender group asina nupi singbu karisu leitana khalai.
Masina wafam ama oikhraga haujikki matamgi naha ahalsingna lana khanba wakhal ama leiri madudi miyamna hainaba ama lei nongchuplonggi high fashion da tauba phije setpadagi nupa singda pukninggi ithil ama pibadagi nupi singa mari leinaba tahaidaba thodok thoklibani masi kayada lankrabano mitai aikhoigi luhongbada seli chariba apaba blouse yamna paba munga phi inbada hakjangi manung mapan phawbo uba yauriba phijol asi forenda leiba nupi amada setlubada phijol duna maram oiraga forenda leiba nupa amana nupi dugi ijat laukragani aikhoigi mitaigi phijol duna thokanbani hairagadi aikoi mitaina waraubo pokloidra asumna aikhoina migi phijetpu sithagumsi setliba phijet uraga rap tawge khallibadudi phijet duna natte Phattraba nupa dugi koknani haurakliba nupa macha sing rap pamba singda haijaningbadi nupa su phattaba thabak tawrurabadi ijat mangbani ai nupani aidi kari mata mangjade khallibadu miyamna samasna nakhoiga wangangnaba onsinnaba tanduna tukatchadana ngangdabani natungdadi khut thinduna nakhoigi wari ngakta miyamna sanabani macha masubu nakhoiga tinadanaba warak watemna duna leiribani haibasi kauganu aidi ijat manglurabasu nupi thiba adum khangi haina khallibado aremba nupi khakta nakhoigi saruk thungbani haibasi kauganu wakhal lousing YouTube channel gi video asina ahanba oina yengbiba oirabadi wakhal lousing YouTube channel asibu subscribe tawbiyu loina loinana mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu video asidagi karigumba kannaba wakhal lousing kharada phangba ngamlabadi video asibu adongi imung manung amadi maru mapangsingda share tawbiyu wakhal lousing YouTube channel asigi Facebook page amadi Instagram da wakhal lousing oiba yaba wahi wata numit khudingi thagachari mayamna nungsibiduna support tawbiba oina like amadi follow tawbiyu wakhal lousing YouTube channel asigi Facebook page amadi Instagram gi link description box da hapsaramge ngasigi di matang swaida losinjarage mathangi nomaijing numitasu wakhal lousing piba ngamba video ama amuk wakhal lousing YouTube channel na mayangi mafamda khudol tamjage Six, 5, 4, 3, 2, 1. wakhal lousing YouTube channel bu yengbiriba amadi tabiriba khwai pumnangmapu ahanba maktada ikoknona ikai khumnaba uchari wakhal lousing YouTube channel gi video asina ahanba oina yengbiba oirabadi wakhal lousing YouTube channel asibu subscribe tawbiyu loina loinana mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu stress haibasi aikhoigi punsida sagona duna laklaba machak amani it's a part of life aikhoi miyoibo oina poklabadi awa nungai haibasi adumak thengnaduna lakli thengsu thengnakhini thengsu thengnari adubu awaba nuaitaba kaya thengnarabasu pukningda wakhalda karigi ninghannaba phawribano aikhoi masi lanthengna mayokna hingpham thoktabara masigi pakhum asi phangnabagi damak nasana nasada hangjau thengnariba thengnakraba amadi thengnarakadoriba awaba nungaitaba thagdok kayagi wari singbu henna khanjinduna stress leinabagi machak sinbagi mahutta masidagi matau karamna mayoknagani amadi stress free oina leiba ngamgani haina khanbana achumba khongthang oiroidara aikhoi miyoibase amaga gi marakta khetnabagi matung inna stress asigi haurakphamsu tongali khudam oina hairabada miyoi khara amana thabak phangdabadagi leirakpa stress khara amana paisa paidabadagi khara amana family gi miyoi ana ayak yaurakpadagi khara amana maruk mapangsinga saunabadagi khara amana thabak henna subadagi pothapam khanglaktabadagi khara amana nungsinaba kainabadagi khara amana family gi problem leibadagi khara amana exam fail oibadagi hairiba sing asina stress oirakpagi machak ohelli
wakhal nungaitaba khoirang khoisaunaba stress leibadagi control tauba ngamlaktaba haibadi wakhal phathaba ngamlaktabadagi miyoi kharadi mikup kharada oirabasu kauthoknaba hotnabada nisada laichuduna yu thaktuna atai atopa nisagi ipakta tauduna leli masina kaidaunungdasu solution purakpadi ngamde masina hena dum haksang sohalli stress pibasu helalli maram asina aikhoina pumnama asi taubagi mahutta stress lairiba asi matau karamna isana isada motivate tawjagani haibasigi matangda khanba yamna mathau tai video asibu loibo phawba tabiyu karigumba wakhal lousing YouTube channel asibu subscribe tawbidribo oirabadi subscribe tawbiyu loina na mathangi video thagalakpa matamda notification oina laknabagi damak bell icon su all da thambiyu video asina sombu kharada oirabasu stress mayokna duna leiriba amadi stress bu matau karamna mayokna gani masigi ipaktagi kanjanabagi damak isana tawpham thokpa maru oiba ithaudang khara wakhal lousing YouTube channel na mayangi mafamda thamjage stress leiraba matamda leitanaba isana isabu matau karamna motivate tawjagani haibagi matangda point khara thamjage point number 1 deep breath haibadi sor chaning tana sangna honba sor sangna honbagi sajen hairiba meditation makhal asina adombu asaubadagi kharada oirabasu wakhal phathaba ngamhalli karigumba stress na heman khiduna nervous lakpa matam aduda mit uisinduna sor chaning tana sangna honduna minute 5 dagi 10 phawba sanabiyu masina tapna stress lairamba sauninglamba mayam adu relax tawba ngamalli point number 2 smiling haibadi nokpa matam laiba khibikta noktuna lainaba hotnabiyu awaba situation amadi tension lairaba matamdasu momo noktuna saruk yanaba hotnagadabani maramdi maithongda harau nungaibagi momon minok nokpasina isada lairamba stress amadi asaubadagi ngakthokpa ngami masina matam pumbada awaba wakhaldagi lapthoktuna lehalli nokpa asina stress ki level hantahanbada natana heartbeat ki rate su normal na thamangami karigumba saururabasu nokpa asina khudakta heartbeat phathanba ngamalli kaubiganu stress free oina lainaba hotnabada harau nokpa asina yamna kanahalli smiling is the best medicine point number 3 exercise haibadi haksang sajel nungti numit khudingi haksang sajel tauba walking chenba haiba asina khwaidagi haksang phana lainaba makhal amani masina haksang amadi pukning wakhal relax tawduna thambangami exercise chang naina tauba asina mood su hengat hanbada natana wakhal su harau nungaina amadi awaba pumba stress na chingba kaukthoknaba hotnabada chauna mateng pangi maram asina nongmagi minute 30 dagina 30 phawodi haksang sajel taunaba hotnabiyu stress dagi lapthokna leiba ngamnabagi damak haksang sajel tauba asina stress ki level su tapna hantahanbata natana igi khongjel haibadi blood circulation su phagalhanduna isa nungaina thambada amasung wakhalbu relax tawbada chauna mateng pangi point number 4 balanced diet haibadi machi oiba chinjak well balanced diet chaba asina wakhal nungaina amadi haksang phana thamba ngamhalli mana masing uhai wahai protein gi chang hena chaba asina stress leibadagi ngakthokpa ngami maram asina chaba thakpa matamda hakchangda kanaba pibasing oina chabiyu masina hakchangda full energy piduna wakhalda lairamba stress amadi mood off oiramba singdu active oina lainaba hotnabada machi oiba chinjak chaba asina achauba thodang lowi point number 5 problem sharing haibadi awaba nungaitaba problem sing adu share tawba hiram ama natraga hiram amada stress lairai nahaki wakhalda phawriba nungaitaba mayam adu se amada natraga personal diary amada loina ithou stress asi nangonda matau karamna laklibano haibadu nasana khangnaba honau loina na nahakna thajaba miyoi singda nangi problem sing adu share tawgadabani samna hairabada parents singdabu oiro natraga close friend dabu oiro nahaki pungning da phawriba
ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯅꯕ ꯍꯣꯠꯅꯧ ꯂꯤꯊꯣꯛꯇꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯛꯇꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯌꯥꯡꯅ ꯊꯝꯕ ꯉꯝꯃꯤ ꯃꯈꯣꯏꯒꯤ ꯁꯖꯦꯁꯟꯅ ꯅꯍꯥꯛꯄꯨ ꯁ꯭ꯇ꯭ꯔꯦꯁꯇꯒꯤ ꯀꯥꯎꯍꯟꯕ ꯉꯝꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯟ ꯐ꯭ꯔꯤ ꯑꯣꯏꯅ ꯔꯤꯂꯦꯛꯁ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯌꯔꯤꯡ ꯏꯁ ꯀꯦꯌꯔꯤꯡ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯁꯤꯌꯔ ꯇꯧꯕ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯦꯁꯇꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯍꯜꯂꯤ ꯄꯣꯏꯟꯠ ꯅꯝꯕꯔ 6 ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯔꯤꯂꯦꯛꯁ ꯇꯧꯊꯣꯛꯄ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯊꯕꯛ ꯍꯦꯟꯅ ꯁꯨꯖꯟꯕ ꯑꯣꯚꯔꯋꯥꯔꯛ ꯇꯧꯕ ꯑꯁꯤꯅ ꯏꯁꯥꯗ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯩ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯇꯩ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯖꯤꯟꯗꯨꯅ ꯀꯣꯛ ꯁꯥꯔꯒ ꯂꯩꯔꯕꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯞꯇꯥ ꯑꯃꯗ ꯊꯥꯡꯖ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯥꯏꯖꯤꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗꯨꯅ ꯃꯥꯏꯟ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯨꯅ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯎꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯏꯟꯖꯣꯏ ꯇꯧꯊꯣꯛꯎ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯈꯟꯖꯤꯟꯕ ꯍꯦꯟꯕꯗꯒꯤ ꯂꯩꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯗꯨꯅ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯣꯇꯤꯚꯦꯁꯟ ꯚꯤꯗꯤꯑꯣꯁꯤꯡ ꯇꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯔꯤꯂꯦꯛꯁ ꯇꯧꯗꯨꯅ ꯂꯩꯕꯤꯌꯨ ꯄꯣꯏꯟꯠ ꯅꯝꯕꯔ 7 ꯏꯇꯤꯡ ꯆ꯭ꯋꯤꯡꯒꯝ ꯆꯥꯕ ꯑꯁꯤꯅ ꯑꯦꯟꯖꯥꯏꯇꯤ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆ꯭ꯋꯤꯡꯒꯝ ꯆꯥꯕ ꯑꯁꯤꯅ ꯕ꯭ꯔꯦꯟꯒꯤ ꯕ꯭ꯂꯗ ꯐ꯭ꯂꯣꯁꯨ ꯏꯝꯄ꯭ꯔꯨꯚ ꯐꯖꯅ ꯇꯧꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯂꯦꯚꯦꯜꯁꯨ ꯍꯟꯊꯍꯟꯗꯨꯅ ꯃꯥꯏꯟ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯊꯝꯕ ꯉꯝꯍꯜꯂꯤ ꯄꯣꯏꯟꯠ ꯅꯝꯕꯔ 8 ꯂꯤꯁꯅꯤꯡ ꯁꯣꯡ ꯍꯥꯏꯕꯗꯤ ꯏꯁꯩ ꯇꯥꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯕꯁꯤꯅꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯍꯜꯂꯤ ꯏꯁꯩ ꯇꯥꯕꯁꯤꯅ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯁ꯭ꯇ꯭ꯔꯦꯁ ꯍꯣꯔꯃꯣꯟ ꯀꯣꯔꯇꯤꯁꯣꯜ ꯑꯁꯤꯕꯨ ꯐꯥꯊꯍꯟꯕ ꯑꯃꯗꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯕ ꯑꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯤ ꯄꯣꯏꯟꯠ ꯅꯝꯕर 9 wake up early morning ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯦꯗꯤꯇꯦꯁꯟ ꯌꯣꯒꯥꯅꯆꯤꯡꯕ ꯇꯧꯕꯁꯤꯅ ꯏꯁꯥꯗ ꯂꯩꯔꯝꯕ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯗꯤ ꯑꯦꯟꯖꯥꯏꯇꯤ ꯄꯨꯝꯕ ꯀꯥꯎꯍꯟꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯣꯇꯤꯚꯦꯁꯟꯅꯆꯤꯡꯕ ꯑꯃꯗꯤ ꯁꯦꯜꯐ ꯒ꯭ꯔꯣꯊ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯋꯥꯈꯜ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯜꯂꯒ ꯆꯠꯄ ꯉꯝꯕꯤꯔꯕꯗꯤ ꯑꯗꯣꯝꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯐ꯭ꯔꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯏꯅ ꯂꯥꯛꯅꯕꯒꯤꯗꯃꯛ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯪꯕ ꯉꯝꯂꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ मरुप मपांगसिंगदा शेयर तौबियु ngasi matang swaida loisinjarage 7 6 5 4 3 2 1 Hey there. Subscribe to my channel. And also press this bell icon. Wakhal Lousing YouTube channel na mayambu amukka hanna taramna oksabaga loinana ikoknona ikai khumnabachu uchari. Psychometric test na miyoibagi gunsing khangtokpa. Miyoibana malemda lairiba mitna uba ngamba posak singi chang onnaba khulai kaya sijinnari. Mitna udaba posak singsu makhal makha kaya gi khulai sijinnaduna chang olli. Khudam oina hairabada matam onnaba gari sijinnari. Asumna psychologist singna mi amagi uba amasung udaba magun sing khangdoknaba psychological test kaya sijinnari. Psychometric test haibasi mi amagi wakhalon lamcha chhajatna chingba khangdokpada sijinnaba thak wanglaba bigyan gi pambai amani. Haukhiba chahi kuntharom sida changyeng asi sijinnabagi chang hengalakli. Changyeng asi ningthina sijinnarakliba leibak singdi China, Bharat, Middle East amadi Eastern Europe ki leibak singni. Ngallingai matamdadi changyeng asi pukning wakhalga mari lainaba laina sing layeng bada sijinnarami. Adubu haujikti hakchang
pukning wakhalga mari lainaba changyeng kaya tawduna maheiroi amadi pithorappa gunsing khangtoktuna mahi masing tambagi lam amadi thabak changnaba changyengdasu sijinnare ing so lising ama chanipan humdramapan haibadi 18079 gi galton measurement of mental feature da psychometric haibasi pukning wakhalgi mathaugi chang amadi masing onbagi kalani haina palami galton bu founding founder of modern psychometric haina khangnai mahakna psychometric haiba wahai asi ihan hana puthoki haujiki matamdadi wahai asigi wahanthok nongmagi pakthok chakthokrakli psychologist singna mi amagi changyeng pangthoknabagi damak logic development amadi evaluation ga mari lainaba tangai phadabo hang kharasu hangbasu lai psychological test ki singnaba kayasu lairi makhoi singdugi manungda changyeng sina mi amagi lamcha chajat matik magun haibadi intelligence memory soft esteem sadness happiness executive functioning career suggestion na chingba asi kadai phawbo chumna pangthokpa ngambage haibasi maru oi masigi su mathakta khomjilliba data sing adu kadai phawbo chumbage haibasi khangningai oi khudam oina hangliba wahang singi pakhum chumna phangdrabadi test result adu achumbo oiroi thabak kanna suba hek loibaga blood pressure changyeng tawrabadi ahaiba doctor na aphaba khulai sijinnaraga tawbo oirabasu achumba normal result piba ngamloi miyoi bagi kokki manungda tawriba ningsingbagi thabaksing asi hakthengna onnaba miyamna yanaraba pambai leitri adubu psychology gi pambai sijinnaduna khara makhaidi khangdokpa ngami khudam oina mobile number manga mahairoi singda chap manana hairaga makhoida amuk haihenbada mahairoi khudingmakna loina chumna hairaktaba yai asumna mahairoi singi marakta changdamnana kanana hena ningsingba ngambage haibadu khangdokpa ngami loinana brain gi mathau singbusu nainaba ngami Bigyan ki chakholakpaga loinana psychometric test ki mamangda leiramba singnaba sing mai pakna lanthokpa ngamle psychometric test tawnaba computer software kaya puthokle software sing asigi matengna icham chamba computer amada psychometric test tawba yare masina psychological test tawbada thengnaramba khudong chadaba sing maru oina psychologist ki haisingba amadi asoiba naiba mioiba gi thabak thoromda makha polamba adu hanthahalle Haujik channarakliba computer software gi matengna psychometric test tawba matamda masagi wakhal lausingna pakhum pigadaba loinana midugi maramda manung hanjinna khangba ngamnaba wahang kaya piri khudam oina Howard Gardner gi multiple intelligence model da yumpham oiba multiple intelligence test amada warol marfu piri haibadi warol IT piri khudam oina ahanbada ai isagi maramda henna khangba pami ani subada ai isaigi jantrasing khongba ngami ahum subada ai wari sagatpa yamna ngami mari subada ai jagoi saba yamna hai natraga manga subada ai sport sanaba yamna pami asina chingba warol sing asi pakhum oina ahanbada mapung phana yaningba ani subada khajitang yaningba ahum subada mapung phana yaningdaba natraga mari subada khajitang yaningdaba hairiba mari asidagi isana chummi khanba amakhak khangadabani changeng asigi phalgi saruk ama oina multiple intelligence ki maramda macha tana pi intelligence nipan hairabadi logical mathematics musical naturalist linguistic interpersonal bodily kinesthetic spatial visual amadi interpersonal na chada kaya kaya oibage haibasi akaknaba chang haibadi percentage pi masigi matung ina logical mathematics ki chang haibadi logical mathematics ki percentage na wanglabadi mahairoi adugi chanaba tamba asi numbers amadi logic ni haina pibaga loinana mahaki potential oibasing scientist engineer computer expert accountant asina chingba kaya amadi masiga chanaba thabak sing piri musical ki changna wanglabadi bab taganba khonjel ningthina lausinba amadi sijinnaba khonda amadi chindagi moong matau ningthina khangba ngamba khonjel amadi pukningi ihulga lainaba mari mamut tana khangba ngambagi intelligence lei makhoida music sound rhymes ki learning style asi chanai haina pi naturalist ki changwangba singna prakriti gi oiba posak sing puthokpa
khangdokpa amadi masida nainabaga loinana kanglup oina sindokpa khangnanaba indrisingi sakti haibadi uba taba manam namba mahau khangba amadi sokpada khangba ngambagi intelligence leibaga loinana prakritigi ahongba lakpasing manung hutna yengba ngami linguistic ki chang wanglabadi lon amadi wahaigi haisingba wakhalon amabu laina wahan thokpiba amadi sandokna takpa ngamba loinana wari watai saba amasung wahan thoki nainaba mari sing khangba ngambagi haisingba lei interpersonal chang wangba singna atopa migi wakhalon khangba ngamba wahan thokpiba amadi wari watai saba ngamba atopaga mari leinahanba ngamba oiriba situation ga miduga leinaba mari khangba ngambagi haisingba lei makhoisi teamwork oina amaga mating pinaba amadi wari watai saraga takpi tambigadabani bodily kinetic chang wangba singna khutsa haisingba haksang lengthok lengsin da khal ngakna thamba haksangi saruksing lengthok lengsin ngamba mit amadi haksang khusamnana thabak tawba ngambagi sakti sing lei special visual wangba singna mit amadi babna wakhalon sagatpa mami gi wahan thokpiba mami amadi madugi wahan thoki leinariba mari khangba atia amadi phalsingi mari khangba ngambagi haisingba lei interpersonal gi chang wangba singna masana masabu munna khangjaba khanganba masagi pandam thanganba mahaka sangsarga leinaba mari khangba masagi darkar oiba sing khangba ngambagi haisingba lei World Marketing Multiple Intelligence Survey 1999 dagi 2013 phawbada mathakda pankriba intelligence nipan asibu makhal ahung khaktada punsinduna analytical interactive amadi introspective haina semlaga chada kaya oibage haibadu pibaga loinana makhoigi magunsing adu nainai changeng asigi phal oina RIASEC theory of personality supi masina midugi magunda realistic investigative artistic social enterprising amadi conventional chang kaya yawbage haibadu pi theory asigi matung ina realistic ki chang wangba mi singna khut amadi pangal gi thabak sing amasung khusu khulai gi loksing lei haiba tai investigative ki chang wangba singna thijin humjinba budi loksing khangningba science amasung technology tamba ngamba gi magun sing lei artist ki chang wangba mi singna kala gi phajaba khangba ngamba creative amadi designing gi magun cheli social gi chang wangba mi singna atopa mi gi wakhalon khangba ngamba amadi mari sengatpa ngambagi haisingba lei enterprising gi chang wangba mi singna thabak tawba ngamba project paikhatpa ngamba lamjingba amadi sin langbagi haisingba lei conventional gi chang wangba singna poram yatpa potchai semgat sagatpa data amadi masing nainaba ngambagi magun sing cheli haina pi multiple intelligence ta yumpham oiraga madugi chunaba career suggestion su changeng asigi phal oina piri khudam oina medical musician engineering designing management accountant teaching sport acting modeling media amadi mass communication da midu kayam chunai haibagi changpi psychometric test tawbana mi amagi magun sing khangdoktuna magi chunaba sinpham khanbada henna laihalli masina mai pakpagi chang hengal halli ngasi gidi matang swaida losinjarage karigumba wakhal lousing YouTube channel gi video asina ahan bo oine yengbibo oirabadi wakhal lousing YouTube channel asibu subscribe tawbiyu loina na mathangi video thagalappa matamda notification oina ihan hana laknabagi damak bell icon su all da thambiyu wakhal lousing YouTube channel asibu support tawbibo oina video asibu somgi imung manung amadi marup mapangsin da su share tawbiyu video asida light amadi somgi mod oina comment na phongdokpirau somgi light amadi comment na mathangi video sema matamda thauna pangal oijagadoribani